E-PAO tabiriba khudimako Uidram Susmitana ayuki pau pizari ahanbida parweba headline. Chief Minister Virena Tamenglong District ta lupa crore chahunga nifumapan henbagi project taranipan urep uyung tamkhrei. Houjik Manipur da mai Chakliba asi Meikhetna Bharat Leingakna Khetpani haina Nando Luwang na phongdokhrei. ZDU gi MLA sing Manipur lengak sagoi patokhrei. Pau sandona pijari. CM Virena Tamenglong District ta lupa crore chahunga nifumapan henbagi project taranipan urep uyung tamkhrei. Aikhoi maselgi marakta aina mahele haiduna leinarbadi khak punsinba amadi tinaba yaroi. Aikhoi maselgi marakta amana ababu ikai khumnadaba amadi thajanadabagi mami ama tarakliba asina khunai asigi achauba mangjaba amani. Masi aikhoi khak tawroshi amana amabu ikai khumnaba amadi thajaba thamnasi haina Chief Minister N Virena Harkrei. Wafam asi ngarang District Administration Tamenglong na sinduna Tamenglong na pangthokiba Leingakna Paikhatpa Development Project kaya urep uyung tambagi thoramda haikibani. Chief Minister N Virena Luchingliba BJP gi chungsinaba Leingakta yauriba Minister MLA singsu thoram aduda saruyaki. Loinana Chief Minister na makhatana phongdokhibadi ngasi lamdam asigi miyamna India gi puwari amadi lamit tumit singdi mapungfana khangli adubu lamdam asigi puwari amadi khunda minariba yalhau phurup singi haurakfam chatnabi nat amadi culture di khangdabagum tawi masi khangnabagi damak Leingakna lamdam asigi ningthau Humdra taruki maming yauba loinana yalhau purup singi chatna lonja sing yauba amadi Manipur lebak na paikhaliba amadi paikhatnaba hotnariba chawkhat thorang singi thabak yauba lairik fongle haiki hariba lairik asi volume amani asoi aran kaya yaurabasu anisuba volume da semdoknaba hotnagani ngasi malemda America na superpower pariba asi lambi thong pharambanani Bharat ki Prime Minister Narendra Modi na su lebak asigi lambi thong gi phibam fagat hanaba thorang sing leptana paikhali madugi manung chenna Tamenglong district ki lambi thong sing su Houjik ayamba semjele warhoriba sing semjinaba honaragani haki Chief Minister na makhatana hai Leingakna miyam gi damak paikhaleba khudong chaba sing ching amadi tam animakta chapmana na fanghali BJP Leingak pairakpa chahi tarit fazilakpa matamda corona laichat thokiba amadi Houjik tholiba irang asina maram oiraga Leingak sasan tawbadi supna tangi chahi ahumlom khaktani Chahi ahum asigi manungda lamdam asida ahongba kaya purakhrabage haibadu miyamna yengbiyu amadi nenebiyu haiki Tungda Tamenglong Mini Secretariat ta Cabinet Mifam pangthoki Cabinet Mifam aduda agenda kaya puthoktuna khanaki adubu kari karamba agenda sing pass tawkhibage habigi chapchaba paudi khangmangamdri Houjik Manipur da mai Chakliba asi Meikhetna Bharat Leingakna Khetpani haina Nando Luwang na phongdokhrei Manipur gi tongan mafam kaya da local club kaya lingduna leriba asi mapung fana niyam chumna thabak pangthoknaba hotnaba chungani maduna tana mamingtagi oina leibadi kanaroi Houjik Manipur da mai Chakliba asi Meikhetna Bharat Leingakna Khetpani aduga mai muthanaba hotnadana yengduna leithokpani haibasi Manipur da leriba club sangstan singi luchingba singna khangfam thoi haina amuko gi president Fairoijam Nando Luwang na phongdokhrei Wafam asi ngarang Imphal East District United Clubs Organization Idukogi Taramapan Suba Foundation Degi Thoramda Kongba Khetrilaikai Community Hall 2 da pangthokpa thoramda chief guest ki warol pireduna phongdokhibani mahakna hai club kaya haiba asi machak mathum suna thamduna magun leina chalaigadabani mamingtagi oina club lingkhatpa tarabadi politicians singi makhuta taduna kanaba phangde maduna club amagi mapung fana mathau tawnaba state ki thakta district ki thakta amadi local gi thakta leriba club sangstan sing magun yauna lebak miyam gi damakta pangthokpam thokpa thabak adu chapchana pangthonaba honasi haiki JDU gi MLA sing Manipur lengak sogat patokhrei Janata Dal United JDU Manipur Unit na N Virena Luchingba BJP Leingak ta sogalamba adu tokhrei Hiramasigamari lenana Janata Dal United JDU Manipur Unit ki President KHS Birena ngarang Manipur Governor House ki Luchingba Chief Minister N Viren amadi Manipur Legislative Assembly ki Speaker TH Setabrata da aiba cherol pisingkhre hari Cherola du da palibadi inkumja lisingani kunithoigi assembly election da JDU gi mirep taruk mai pakhi adubu tha kharagi matungda MLA manga JDU thadoktuna BJP da chongsingki maduna maram oiraga Houjik Indian Constitution gi tara schedule gi makhada wakatli adubu speaker gi tribunal da wakat adu leiri lenana JDU na Houjik India block ki part ama oibaga lenana BJP lengakta sogalamba adu handoklei Party asige amata ngairaba MLA MD Abdul Nasir bu House ta opposition bench ta phamhanabasu cherol aduda palli
Narolda wrestling gi coach amadi team manager oina khalakpa laibak thibani haina association na phongdorakli. Chahi asige January 19 dagi horaga February 13 fawba Uttarakhand da pangthokadoriba 39 suba National Games ta saruk yarunabagi damak Manipur gi oina wrestling gi coach amadi team manager niyam gi wangmada khaliba asi yaningde haina All Manipur Wrestling Association gi member Maibam Somorendra na phongdokhrei. Wafam asi ngarang Manipur Press Club ki thangsing hola pangthokiba paugi mifam amada association asigi member Maibam Surendrona makhatana paumising da hai madudi wrestling gi oina sanaroi nupi ani amadi nupa ani puna sanaroi mari khalakhi loinana association gi ayaba yaudana association khanghalamdana narolda coach oina mutum muhindro amadi wrestling da karisumari leinadaba table tennis ki sanaroi livestream brozendrobu team manager oina khalakpa asi laibak thibani. Hayeng association asigi general body meeting ama pangtholaba matungda matik chaba course amadi team manager khanaba warep logani haiki. Asa workers singi khusuman hengat tabagi thabak lepagi khongjang changsin baga lodana Republic Day thoram yaroi haina Sarmila Begam na phongdokhrei. Asa workers singi demand pi dababu yaning dabu phongdoktuna thabak lepagi khongjang changsilagani haina All Manipur Asa Workers Union gi president Sarmila Begam na phongdokhrei. Wafam asi Manipur Press Club ki thangsing hola pangthokiba paugi mifam amada union asigi president Sarmila Begam na permission na phongdokhibani. Mahakna hai tha asigi mangada asa worker singna mifam ama pangthoklaba matung minister amadi mari lenaba singda memorandum ama pisingki. Memorandum aduda asa worker singi honorarium nomigi oina khusuma lupa chonga saduna thagi oina lupa lising taramanga pibiu amadi asa worker singi regular tahanbiu haiba wafam yauki. Karigumba hariba demand sing asi thabakta onthok trabadi January kulhumdagi asa worker sing medical NRHM gi thabak amata yauroi haina warep lokhiba adu handokloi haiki mahakna makhata na hai masida natana pangthokadoriba Republic Day amadi Independence Day gi thoramsu saruk yaroi Leingakna nampuda security season adona asa worker singbu thabak kana bu hotna biganu amaromda asa worker singna mathok toramba tarabadi madugi afafatagi daita masa masana pujagadabani asa worker singi demand asi fangdriba phawba handokloi demand asi fangdri phawba union na khanaduna makhataba khongjang sing changsingani haina phangdokhi Jiribam police station gi OC Botombi na thabak tagi pothaki bada maike kaya dagi pendaba phangdorakli Jiribam police station gi officer in charge oina thopuramba Sogapam Ibotombi Singhabu Jiribam Prajagi peace and harmony purakna bagi damak maringjal mathona leina thabak toramba tanatana Houjik wariba Manipur gi irang asina maram oiduna Jiribam da awa ana taraba miyoishing relief camp sing da leriba inmen singi darka leriba material singbu masagi chahi amagi salary lodana mating pangbiramba OC asibuk khanghodana transfer order thokiba maichai naha club amadi Club asigi apunba maira paibi lupna penda batanatana mahaki resignation accept tawkhibada nungaitaba phongdoli haina maitai naha club amadi maira loop ningthem khunjawgi president singna punna khudyek piduna thokpa cherol singna phongdorakli Mahakna OC oiringai gi telaba matamda mahairoi singi meritorious award yen thoktuna amadi badminton tournament kaya sinduna sanaroi singbu pukning thogat piramba gidamaktasu jiri prajana nishinari Masida sunatana mahakna dibong jerimuk road asida matam kuina diki chatok chasinda khodong chadraba lambi asigi kilometer animuk masagi araiba senpham puthoktuna sembiramagi damaktasu maikai asigi praja miyamna kawbaleite asigumba irei paki khanjaba maringjel leiba kathokpa ngamba amadi department asigi mingchat purakpada achauba thodang loramba OC asibo amuk hanna mathauda hanjin birakani haibigi ajepa thajaba thamjari haina cherol aduna makhatarakli Nakal Amaromda Yawal Club Champanagar Jiribamgi Maiketagi Club Asigi Secretary K.P.O. Kumarna Kudyek Piduna Tokpa Cherolamana Hai. Jiribam Police Station gi OC Oiduna Iramdam Asigi Damak Areba Mathona Maringjal Putoktuna Hona Batanatana Masagi Tolo Pauba Maraibak Tiraba Relief Camp to Zangzafam Loduna Leriba. Miyam gi damaka thokiba Manipur Police Department gi Inspector Sogapam Ibotombi Singbu haukiba chahi November kulhumdoida Manipur Police Department gi DGP na thokiba order amagi matung ina thabaktagi potha hankiba habasi irebak iramdam asigi oina khwaidigi achoba mangzaba amani haina Yawal Club na lowbaga loinana Leingakki khongthang handokpiduna hanagi matawgom OC asibu thabak puhanbiu haina Leingakki pukning chingsilakli Sagolman CHCbu District Hospital da Onkalagani haina Leingakna lauthorapada miyamna harauba phanglokrei
Khundrapam SCG Amatangairaba Sagolmang Daleba Community Health Center and Hospital CHCH Pu District Hospital gi thakta onkalagani haina Manipur Leingakna Cherol Thorakpada Pukhau Gram Panchayat ki miyamna Chief Minister N Viren Amadi Health Minister Dr. Sapam Ranjan Bu thagat pafongdokre Ngarang Pukhau ZP level multipurpose cooperative society amadi administrative committee Pukhau ZP ga khusam naduna Sagolmang Community Health Center and Hospital da pangthokpa paugi mefam amada Pukhau ZP level multipurpose cooperative society gi president Okram Sarat Chandrana pamishing da haikibada mamangi Congress government lengak pairinge da hospital asi district hospital gi thakta pukhanaba che tharaklabasu Chayetnaba kaya laibadagi thabakta onthoktana laiki. Adubo hospital asida lairamba chayetnaba sing lotion kibaga loinana. State asigi CHC Mapan District Hospital gi thakta onkhalagani haina Manipur Leingakki Cherol aman thorakpada Sagoma CHC asi yaubirapagi damak lengapu thagat pafongdokhi. Loinana atuba matamda thabakta onthokpiduna Sagoma CHC bu matik chaba District Hospital gi thakta thambiyu haiki. Khungakpa phabe yaroi haina sabungko khunjauda wakan mifam chathakrai. Haukiba chahi lisingani kunmarigi December Taramari Thobal District Manung Chanaleba Salungfam School Mayada Commando na Nomina Kaptuna Kunngakpa Ama Lekidaba Tarukna Fazin Duna Ngasi Fawa Tadokana Riba Tawong Asibu Yaning Daba Fongdoktuna Amadi Tongan Tonganba Davi Sing Tanduna Lamdam Asiki Mama Orbising na Kongjang Jangsin Beleptree Ngarang Imphal East District Manung Chanba Savungko Kunjau Kongnang Makongda Savungko Kunjau Merapai Bilup na Sinduna Kongjang Jangsin Kibaga Lunana Kolau Kaya Lauke Kongjang aduda saruya kiba ima amana Manipur police na khun ngakpa hatpa amadi fazin kibagi thawong yaningde fazin kibasing kudakta thadokadabani maitai da thongna fabagum narco terroristing da thongna fabiyu salung phamgi mihat adu mama oibising na yaba ngamloi lamdam asidagi apspa 1958 lawthokadabani haiba pendaba wafang kaya su fangdokhi aroibada maroiba paw amuka hana bizari Chief Minister Viren Tamenglong District ta lupa crore 494 henbagi project taranipan urep uyung tamkhrei. Houjik Manipur da mai Chakliba asi Meikhetna Bharat Leingakna Khetpani haina Nando Luwang na phongdokhrei. ZDU gi MLA sing Manipur Leingak sagat patokhrei. Matang asida loyalam E-PAO na ayuki pau piba loizari tabiri bakudi mapo amuka hana khurujari.